ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯄꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯀꯥ ꯃꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯗꯨꯗꯅꯤ ꯃꯄꯥ ꯀꯦꯁꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤ꯫ ꯍꯥꯏ ꯃꯃꯥ, ꯇꯥꯕ꯭ꯔꯅꯤ ꯅꯣꯏꯕꯣ? ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯔꯕꯅꯤꯅꯦꯍꯦ꯫ ꯍꯧꯒꯠꯇ꯭ꯔꯤꯕꯅꯦ? ꯉꯟꯅ ꯇꯨꯝꯃꯣ ꯍꯥꯏꯕꯁꯤꯅ ꯑꯗꯨꯝ ꯑꯍꯤꯡ ꯊꯦꯡꯉꯕ ꯐꯥꯎꯕꯗ, ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯐꯥꯎꯕꯗ ꯐꯤ ꯁꯥꯔꯤꯅꯦꯅ ꯃꯁꯤꯗꯩꯁꯤꯗ꯫ ꯃꯄꯥꯅ ꯏꯪꯈꯣꯜ ꯃꯇꯣꯜ ꯑꯗꯨꯗ ꯉꯥꯡꯕ ꯑꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯏꯉꯦꯂꯩ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯄꯥꯕꯥ, ꯀꯩꯗꯧꯔꯒꯦ? ꯑꯌꯨꯛ ꯍꯦꯛ ꯑꯣꯏꯕꯒ ꯏꯁꯧ ꯑꯗꯨꯕꯣ? ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒꯤꯔ ꯈꯪꯗꯦ, ꯂꯥꯡꯁꯨ ꯂꯥꯡꯈ꯭ꯔꯦ ꯏꯁꯧꯁꯦ꯫ ꯍꯥꯏ, ꯅꯈꯣꯏꯁꯦ ꯉꯥꯡꯅ ꯁꯛꯅꯕ ꯏꯌꯥ ꯌꯥꯗꯦ꯫ ꯑꯍꯤꯡ ꯊꯦꯡꯅ ꯐꯤ ꯁꯥꯒꯅꯨ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯗ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯗꯨꯗ ꯀꯔꯤ ꯐꯠꯇꯕ ꯂꯥꯛꯀꯅꯤ ꯈꯪꯕ꯭ꯔꯣ? ꯄꯥꯕꯥ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ, ꯑꯗꯣ ꯁꯥꯗ ꯌꯥꯗꯗꯨꯅ ꯁꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯣꯊꯥꯔꯒ ꯂꯩꯅꯤꯡꯉꯤꯅꯤ꯫ ꯃꯔꯨꯞꯀꯤ ꯁꯦꯟꯊꯥꯡ ꯁꯤꯗꯤ ꯀꯅꯥꯅ ꯄꯨꯊꯣꯛꯄꯤꯗꯣꯏꯅꯣꯕ? ꯑꯩꯈꯣꯏꯅ ꯁꯨꯔꯤ ꯅꯣꯝꯃꯤꯁꯦ ꯅꯨꯄꯤ ꯄꯣꯛꯄ ꯏꯃꯨꯡꯁꯦ ꯃꯤꯅ ꯁꯤꯡꯊꯥꯅꯕꯤꯗꯦ꯫ ꯑꯗꯨ ꯉꯝꯅꯅꯕꯅꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯦ꯫ ꯍꯥꯏ, ꯌꯥꯔꯦ, ꯆꯤꯟ ꯀꯥꯡꯖꯩ ꯑꯣꯜꯂꯅꯨꯀꯣ꯫ ꯏꯉꯦꯂꯩ ꯃꯈꯥ ꯇꯥꯔꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯁꯅꯥ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯀꯦꯁꯣꯅ ꯏꯆꯥ ꯑꯇꯣꯝꯕꯤ ꯌꯀꯥꯏꯔꯛꯂꯦꯗꯅ꯫ ꯐꯖꯩꯗ ꯑꯩꯒꯤ ꯏꯆꯥꯁꯤ꯫ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯁꯛꯁꯤꯗꯤ ꯄꯥꯈꯪꯅꯒ ꯎꯔꯗꯤ ꯀꯥꯏꯗꯅ ꯆꯦꯟꯈꯤꯅꯤ꯫ ꯀꯦꯁꯣꯃꯥꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯩꯁꯅꯥꯕꯨ ꯂꯛꯅꯔꯝꯃꯤ꯫ ꯄꯥꯕꯥ, ꯅꯪꯅ ꯄꯣꯛꯈꯩ ꯄꯣꯛꯄꯤꯔꯒ ꯑꯗꯨꯅ ꯊꯤꯔꯤꯅꯤ ꯄꯥꯕꯥ꯫ ꯄꯥꯕꯅ ꯕꯣꯔꯥ ꯑꯀꯥꯕ ꯃꯥꯜꯂꯕꯅꯤꯅ ꯑꯩꯁꯨ ꯊꯤꯔꯤꯅꯤ꯫ ꯏꯃꯥ ꯂꯧꯔꯗꯤ ꯐꯖꯒꯗꯕ꯫ ꯍꯥꯏ, ꯑꯩꯅ ꯄꯣꯛꯄ ꯅꯠꯇꯦꯀꯣ, ꯅꯃꯥꯅ ꯄꯣꯛꯆꯕꯅꯤ꯫ ꯌꯥꯔꯦ ꯄꯥꯕꯥ, ꯑꯩ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯦ꯫ ꯍꯣꯔꯦꯟꯅꯦ ꯏꯆꯦꯒ ꯐꯤ ꯂꯣꯏꯁꯤꯟꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯅꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯏꯆꯦ, ꯍꯣꯏ ꯏꯆꯦ, ꯇꯥꯕ꯭ꯔꯣ? ꯑꯁ, ꯇꯨꯃꯤꯟꯅ ꯆꯪꯉꯛꯎꯕ, ꯆꯤꯟꯒ ꯁꯦꯡꯐꯝ ꯈꯪꯗꯦꯗ꯫ ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯔꯦꯟꯅꯦ ꯇꯥ ꯊꯥꯅꯤꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯍꯣ, ꯇꯥ ꯊꯥꯅꯤꯜꯗꯣ ꯉꯔꯥꯡ ꯈꯨꯟꯖꯤꯟꯒꯤ ꯕꯣꯔꯥ ꯌꯣꯟꯐꯝꯗ ꯊꯦꯡꯅꯩꯌꯦ꯫ ꯂꯧ ꯈꯥꯎꯕ ꯃꯌꯥꯝꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯂꯩꯕ ꯂꯥꯛꯏꯅꯦ꯫ ꯑꯗꯨꯗ ꯍꯥꯏꯔꯝꯕ꯫ ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏꯔꯝꯃꯤ? ꯀꯩꯁꯨ ꯍꯥꯏꯔꯝꯗꯦꯗ ꯑꯇꯣꯞꯄꯗꯤ꯫ ꯍꯌꯦꯡ ꯂꯧ ꯈꯣꯏꯕ ꯂꯣꯏꯔꯅꯤ, ꯅꯆꯦꯗꯣ ꯎꯗꯕ ꯀꯨꯏꯔꯦ, ꯃꯅꯤꯡꯒꯤ ꯆꯣꯔꯣꯐꯣꯟ ꯄꯥꯝꯕꯤ ꯍꯧꯐꯝꯗꯣ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯊꯣꯔꯛꯑꯣꯅ ꯍꯥꯏꯔꯝꯕ꯫ ꯌꯥꯔꯦ ꯂꯥꯛꯑꯣ, ꯁꯠ ꯂꯣꯏꯁꯤꯜꯂꯨ꯫ ꯐꯤꯁꯦ ꯃꯇꯦꯛ ꯑꯃꯇ ꯉꯥꯏꯔꯦ, ꯁꯤ ꯂꯣꯏꯁꯤꯜꯂꯒ ꯏꯕꯥꯅꯤ ꯊꯣꯛꯎꯔꯁꯤ꯫ ꯑꯁ, ꯉꯝꯃꯔꯣꯏ꯫ ꯅꯣꯏ ꯅꯨꯄꯥ ꯎꯅꯕꯗꯨꯗ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯍꯥꯏ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯏꯕꯥꯅꯤ ꯆꯠꯂꯗꯤ ꯁꯠ ꯆꯠꯂꯒ ꯁꯠ ꯍꯜꯂꯛꯇꯣꯏꯅꯤ꯫ ꯇꯣꯝꯕꯤꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯅꯅꯦ ꯄꯨꯟꯕꯨ ꯄꯨꯟꯈ꯭ꯔꯗꯤ ꯃꯆꯤ ꯑꯗꯨꯝ ꯐꯅꯗꯤ ꯀꯨꯏꯔꯦ ꯅꯕꯥꯅꯤꯅ ꯆꯤꯟ ꯌꯥ ꯁꯦꯡꯈ꯭ꯔꯤꯁꯤ꯫ ꯅꯄꯥꯅ ꯉꯥꯡꯉꯛꯑꯅꯤ, ꯆꯠꯂꯣ, ꯅꯊꯧ ꯇꯧꯅꯔꯨꯔꯣ꯫ ꯏꯃꯥꯅꯦ ꯏꯔꯨ ꯐꯠ ꯂꯨꯊꯣꯛꯑꯒ ꯆꯥ ꯂꯣꯟꯕꯤꯔꯛꯑꯒꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯆꯥ ꯂꯣꯟꯕꯁꯤꯃꯗꯤ ꯊꯧꯅꯥ ꯐꯈ꯭ꯔꯕ, ꯃꯤꯀꯨꯞꯀꯥꯡꯗꯤ ꯆꯥꯁꯤ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯤꯕ꯫ ꯍꯥꯏ, ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ, ꯆꯥꯁꯤ ꯊꯛꯑꯒ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯕ ꯑꯗꯣ, ꯆꯈꯝꯅꯕꯗꯣ ꯈꯔ ꯐꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯁꯅꯥ, ꯂꯥꯛꯑꯣ, ꯏꯆꯦꯒꯅꯦ ꯐꯤꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯁꯤ꯫ ꯏꯃꯥꯒ ꯃꯥꯟꯅꯔꯨꯔꯅꯨ, ꯂꯥꯛꯑꯣꯕ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯐꯤ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯅꯤ ꯀꯦꯁꯣꯒꯤ ꯃꯆꯟꯅꯨꯄꯤ ꯁꯈꯤꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯦꯁꯣꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯅꯤ ꯂꯩꯕ ꯑꯁꯤꯗ ꯃꯆꯟꯅꯨꯄꯤ ꯁꯈꯤ ꯑꯁꯤꯅ ꯍꯦꯟꯅ ꯋꯥꯀꯥꯏ ꯉꯥꯡꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯁꯅꯥꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯃꯃꯥꯇꯣꯝꯕꯤꯅ ꯐꯅ ꯃꯥꯟꯅꯒꯅꯨ ꯍꯥꯏꯔꯒꯁꯨ ꯂꯩꯁꯅꯥꯅ ꯃꯆꯦꯡ ꯃꯇꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯛ ꯃꯥꯟꯅꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯏꯆꯦ, ꯏꯅꯦ ꯌꯨꯝꯒꯥꯏꯕꯤ ꯂꯥꯛꯑꯦ꯫ ꯍꯩ, ꯃꯁꯤꯗꯤ ꯇꯥꯅꯤꯅꯤ ꯅꯪꯕꯣ꯫ ꯍꯥꯏ, ꯏꯉꯦꯂꯩ, ꯅꯃꯥ ꯂꯩꯇ꯭ꯔꯥ? ꯏꯅꯦ, ꯏꯃꯥꯗꯣ ꯃꯔꯨꯞꯀꯤ ꯁꯦꯜ ꯍꯨꯟꯅꯤꯅ ꯆꯠꯈꯤꯕꯅꯤ꯫ ꯅꯣꯏ ꯅꯃꯥ ꯅꯆꯥꯁꯦ ꯁꯤꯡꯉꯤꯗ꯫ ꯇꯥꯆꯧꯅ ꯇꯥꯟꯕ ꯁꯦꯜꯁꯤꯡꯁꯦ ꯃꯔꯨꯞ ꯌꯥꯎꯁꯤꯟꯗꯨꯅ ꯇꯨꯡꯁꯤꯜꯂꯤ꯫ ꯃꯆꯟ ꯃꯆꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯑꯆꯤꯟ ꯑꯀꯣꯝ ꯍꯪꯕꯗꯗꯤ ꯂꯩ ꯀꯧꯕ ꯍꯥꯏꯗꯦ꯫ ꯏꯆꯤꯟ ꯏꯎꯄꯥꯒꯤ ꯃꯔꯤꯁꯦ ꯅꯣꯡꯃꯒꯤ ꯂꯥꯞꯅꯕ ꯍꯧꯔꯛꯂꯤꯗꯣ꯫ ꯏꯅꯦꯇꯣꯟ, ꯅꯪ ꯍꯦꯛ ꯂꯥꯛꯑꯗꯤ ꯋꯥꯀꯥꯏ ꯉꯥꯡꯕ ꯍꯧꯔꯛꯑꯅꯤ꯫ ꯏꯃꯥꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯩꯁꯤꯗꯤ ꯅꯣꯡꯃꯇ ꯍꯥꯏꯗꯦ, ꯍꯨꯟꯗꯅ ꯉꯥꯡꯉꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡꯒꯤ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯍꯩ, ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤ,
Nayum panba khangoi nang. O inetongi yum pale su tho. Niyom chumna leitaba mawongdo oido sarukpudi ne. Ai tasengna yumga panba khangdana tokjarage. Masi yenguni he. Kayada ngamiba angangno yengu. Yare laisa. To ome manarano haiba. Ineton nangsu yare. Hai. Nanau nupigi michang-changiro nangise. Noi namana cha ahumna. Aikhoi ta chause. Pungsum hek sumkhrabani. Tombi su halakpani. Machanupi Sakhina machasingda onsinduna nganglamba aduda. Kaidawre Sakhiya. Namau nupi singa siga amuk onsinarami sibo. Nangbu kari lege sida lakbo bo. Ai lakba yadabro inama. Tachauda wa khara haigena lakpani. Kari wano ni he. Inamada haiba yadabro. Ibungdaga wa haibase. Inamadagi ayaba lawdadi yadre. Sakhi bema. Nangsidi afaba amate he khande. Khande di kaino. Inama. Nacha nupi phawyang mayam ama poksilaga napan ga di karakanu. Hera. Nang ngasai tagi yauna tabani. Ningol amani. Mapamda lakjabani. Thina ngangningi haiduna sum phathabasida. Aina numit thagumna yengliba. Icha ani sida. Phawham gaina haibadudi. Nang ngasi phudaba taredana. Asi haiduna Sakhigi makhajaya dudu kupak na thai. Sakhi. Tawshinaduna piring chongna makong sangna tingtokduna kappi. Ho ima. Aina haidro. Tachause. Moi mama machana sumkrena. Aina nupi ama thihansi. Iya nupa yauramadi ningol singa sida lam helibase henba ngamkhikadraba. Hai. Nang makhata na puraktringaida yamthuna chalhauro. Nachada ningol piba haina khairibado. Nang kayamuk yamna nacha piba na nungaina thamba ngambagi yengi. Chatke. Aidine icha ningthau ani poe. Nang dawna phawham poktiye. Asi haiduna piring chongduna chatkre. Sauningbadi lairadana masak asiga khuchat asini. Ubada tasengna nokningba ma yaurida aidi. Yare. Nangsu pi solution ba tawrasi. Ngahak ledine noita thoiba mulan. Aina khaleba. Ngasidi hanadagi thapakse khomang chawsilena. Masidi machinse chonga thizabi dawna onthokna chabing ngang. Laisna machena ngangakwa duda tumina laikre. Ingele makhatana. Ichegi laisna. Ibani wakhal tadaba yadaba. Sel yamna tanduna imagi thanamdaba yade. Babagi machin manauna imabu ningol po haiduna. Thaina. Ibo hoigi haktakta adumag imabu inthokpire. Bababu nupi thiyo hai. Ibok nasu yamna ta hai. Baba na di yade. Adubu yazade haibagi wan. Babagi thamoida su adumag khal naina chatpase. Aikhoina pisak piklingaidagi khangdragasu chawraklaba matam asidadi khangedana nangsu. Aduna ibani mi oidaba yadabani. Ichegi laisna nang wakhal taw. Onsin aduna miga khanagan. Aikhoina chin khakalagadi khullegagi mi khaksu natana babagi machil manaw sing phawbana mabung mapa amada leitabanina warakpinanaba leite haikidoini. Hoi je ai wakhal dai. Ado inetongi mawong sida amuk ai maching ado kangkhalakpagi wan. Hai, ingele, nangne adu loisalamlaga maningi nane tharo hoida changaga phanek to lausilak. Haujiktagi khara tungsindradi hayeng pulap nansilakpadane ima icha likhatpa ngamna. Hoi ma, asumna numit adu silai tharakpa matam ingelega laisnaga do saba loiraba phidu puduna tharogi yumda laklami. Ine, ho ine laitabro. Oh kanano tare thore e. Haima, ingele laisna nakhoi ani oire. Lao khakhalo. Awine imana phi aroibasi su piramo haiba. Aduga phi amasu lawro haiba. Ado kai phino ine. Ho mukagi phi ne. Namana na jena nawi luhongmada hapnanaba. Ine na hauriba marup asida yawge hairamba. Aduga ne machududi nakhoi laaga khalalo haiba. Pham ine puthoraki. Asi haiduna tharona phi lawthokpa changkhre. Iche aikhoi mase macha aikhoi gi khanbada yam waramgani ko. Masi khangna nangnasu imagi mabukning wagadaba tawgumsi ko. Tharo su thoglaktuna phi adu yenghalli. Ingele sese nangi dine masigi khongdru maku machu sina uthokna su pakhrani. Aduga laisna
ꯅꯪꯒꯤꯅꯅꯦ ꯁꯅꯥ ꯐꯤꯒꯦ ꯃꯆꯨꯁꯦ ꯍꯦꯛ ꯏꯟꯕꯗ ꯅꯧꯊꯣꯛꯀꯅꯤ. ꯏꯅꯦ, ꯑꯩꯁꯨ ꯁꯤꯁꯦ ꯄꯥꯝꯃꯦ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ. ꯏꯪꯉꯦꯂꯩ, ꯅꯪꯒꯤꯗꯤ ꯌꯥꯔꯗ꯭ꯔꯣ? ꯍꯣꯏ ꯏꯅꯦ, ꯃꯆꯨꯁꯦ ꯏꯪ ꯏꯪ ꯂꯥꯎꯔꯒ ꯌꯥꯝ ꯐꯖꯩꯌꯦ. ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛ ꯂꯧꯔꯣ. ꯑꯗꯣ ꯏꯪꯉꯦꯂꯩ, ꯅꯃꯥꯕꯨ ꯂꯨꯅ ꯇꯧꯀꯣ. ꯅꯈꯣꯏꯒꯤ ꯈꯟꯕꯗ ꯅꯃꯥꯗꯣ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ. ꯅꯃꯥꯅ ꯂꯩꯁꯅꯥꯕꯨ ꯄꯣꯛꯄ ꯀꯥꯟꯗ ꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯤꯅ ꯑꯣꯠꯄꯤꯈꯤꯕ. ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯊꯥ ꯐꯥꯎꯕ ꯐꯧꯍꯜꯂꯛꯇꯦ. ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯈꯞꯅꯅꯕ ꯌꯥꯡꯀꯣꯛ ꯐꯥꯎꯕ ꯂꯩꯇꯗꯅ ꯏꯅꯦꯅ ꯈꯞ ꯈꯞꯇꯨꯅ ꯄꯤꯔꯤꯕꯅꯤ. ꯅꯈꯣꯏ ꯑꯅꯤꯁꯦ ꯉꯥꯏꯍꯥꯛꯇ ꯂꯧꯊꯣꯛꯄꯤꯅꯕꯁꯨ ꯂꯩꯔꯛꯇꯦ. ꯑꯗꯨꯕꯨ ꯂꯥꯏꯅꯗꯤ ꯌꯥꯔꯣꯏ. ꯅꯈꯣꯏꯒꯤ ꯏꯄꯨ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯔꯣꯏꯈ꯭ꯔꯕ ꯅꯈꯣꯏꯒꯤ ꯃꯥꯃ ꯈꯣꯏꯕꯤꯅꯗꯤ ꯍꯦꯛ ꯍꯦꯛ ꯂꯧꯊꯣꯛꯄꯤꯕꯅꯤ. ꯑꯇꯩꯁꯤꯅꯅꯦ ꯍꯟꯅ ꯁꯨꯡꯌꯦꯡ ꯌꯦꯡꯄꯣꯠꯇꯦ. ꯅꯈꯣꯏꯒꯤ ꯅꯅꯦ ꯁꯈꯤꯁꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎꯁꯦ ꯇꯝꯁꯤꯟꯗꯨꯅ ꯅꯃꯥꯗ ꯃꯤꯆꯩ ꯇꯥꯍꯟꯗꯣꯏꯅꯤ. ꯃꯍꯧꯁꯥꯗꯒꯤ ꯐꯠꯂꯛꯇ꯭ꯔꯤꯕꯗꯤ ꯅꯈꯣꯏꯒꯤ ꯅꯅꯦꯗꯣ. ꯅꯈꯣꯏ ꯄꯥꯕꯁꯨ ꯑꯗꯨ ꯃꯉꯥꯏ. ꯑꯗꯨꯝ ꯈꯜ ꯅꯥꯏꯕ ꯊꯕꯛꯇꯤ ꯇꯧꯔꯛꯄꯅꯤ. ꯍꯩꯃꯥ, ꯋꯥꯔꯤ ꯂꯤꯔꯤꯉꯩꯗ ꯅꯨꯃꯤꯠꯁꯦ ꯂꯩꯁꯤꯜꯂꯝꯒꯗꯧꯔꯤ. ꯆꯠꯅꯅꯕ ꯇꯧꯔꯣ, ꯊꯦꯡꯕꯅ ꯍꯥꯟꯈꯤꯅꯤ. ꯁꯦꯁꯦ, ꯅꯕꯥꯅꯤꯒꯤꯅꯦ ꯁꯤꯒꯤ ꯃꯆꯨꯁꯦ ꯈꯜꯂꯕꯅꯤꯅ ꯌꯥꯔꯦꯀꯣ. ꯌꯥꯔꯦ ꯏꯅꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ. ꯍꯣ ꯍꯣ ꯍꯣ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ. ꯏꯆꯦ, ꯏꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯤꯉꯩꯗ ꯇꯥꯊꯣꯏꯕ ꯂꯥꯛꯀꯅꯤꯒꯥꯁꯦ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯏ. ꯏꯕꯥꯅꯤ ꯄ꯭ꯔꯞ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣ. ꯅꯨꯃꯤꯠꯁꯦ ꯈꯤꯇꯪ ꯂꯩꯁꯤꯟꯈꯤꯕꯗ ꯂꯩꯁꯥꯕꯤꯅ ꯊꯦꯡꯅ ꯃꯪꯅ ꯅꯨꯄꯥ ꯎꯅꯩꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯇꯣꯏꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯤꯟꯒꯤ ꯆꯣꯔꯣꯐꯣꯟ ꯃꯈꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯑꯁ, ꯅꯕꯥꯅꯤꯁꯤꯗꯤ ꯈꯤꯇꯪ ꯉꯟꯅꯁꯨ ꯊꯣꯛꯂꯛꯀꯦ ꯂꯩꯇꯦ. ꯇꯥꯊꯣꯏꯕ, ꯏꯆꯦꯅꯗꯤ ꯉꯁꯥꯏꯅ ꯊꯣꯔꯛꯑꯕꯅꯤ. ꯑꯗꯨꯗꯗꯣ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯔꯛꯅꯕꯅꯦꯅ ꯁꯤꯒꯤ ꯐꯤꯁꯦ ꯑꯃꯨꯛ ꯂꯧꯕ ꯆꯠꯂꯨꯕ. ꯏꯆꯦ, ꯇꯥꯊꯣꯏꯕ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣꯀꯣ. ꯑꯩ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯔꯒꯦ. ꯑꯩꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ. ꯃꯆꯦꯒꯤ ꯅꯨꯄꯥ ꯎꯅꯕ ꯂꯥꯛꯄꯗ ꯃꯅꯥꯎꯅꯨꯄꯤꯅ ꯁꯪꯕꯤꯔꯤ. ꯃꯤꯗꯤ ꯃꯃꯥꯟꯅꯕꯤꯅ ꯁꯪꯉꯦ ꯍꯥꯏ. ꯑꯩꯒꯤꯗꯤ ꯃꯁꯤꯗꯤ ꯄꯥꯛꯅ ꯆꯦꯟꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯑꯁ, ꯇꯥꯊꯣꯏꯕ, ꯀꯔꯟ ꯉꯥꯡꯒꯅꯨꯀꯣ. ꯅꯪꯁꯤꯃ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦꯕ. ꯑꯩꯈꯣꯏ ꯂꯩꯁꯅꯥꯁꯦ ꯋꯥꯈꯜꯗꯤ ꯈꯔ ꯇꯥꯔꯕꯅꯤ. ꯃꯄꯨꯡ ꯑꯣꯏꯅ ꯌꯨꯝꯗꯣ ꯄꯨꯕ ꯉꯝꯂꯅꯤ ꯍꯥꯏꯔꯀꯥꯟꯗ ꯇꯥꯊꯣꯏꯕꯒ ꯏꯕꯥꯅꯤꯒꯤ ꯋꯥꯁꯦ ꯈꯟꯅꯔꯁꯦꯕ. ꯍꯣꯏꯗꯍꯦ, ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ. ꯅꯪ ꯎꯕꯒ ꯍꯦꯛꯇ ꯂꯛꯅꯅꯤꯡꯕ, ꯑꯗꯨꯒꯤꯅꯤ. ꯑꯩꯁꯨ ꯌꯨꯝ ꯀꯩꯀꯩ ꯁꯦꯝꯖꯤꯟꯈꯤꯅꯤꯗ. ꯏꯆꯜ ꯅꯨꯄꯤꯒꯤꯁꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯈꯤꯅꯤ. ꯏꯕꯥꯅꯤ ꯆꯍꯤꯁꯨ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇ꯭ꯔꯤ. ꯑꯗꯨꯝ ꯆꯍꯤ 4-5ꯗꯤ ꯂꯩꯕ ꯌꯥꯈꯤꯅꯤꯅ. ꯐꯔꯦ ꯐꯔꯦ, ꯆꯪꯅꯕ ꯇꯧꯔꯣ. ꯅꯨꯃꯤꯠꯁꯦ ꯂꯩꯁꯜꯂꯛꯀꯗꯧꯔꯤ. ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯅꯣꯡꯖꯥꯕꯤꯁꯤꯡꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨ. ꯅꯪꯒ ꯁꯨꯝ ꯌꯦꯡꯅꯤꯡꯕꯅꯤ. ꯑꯗꯣ ꯎꯄꯥꯏꯗꯤ ꯂꯩꯇꯦ. ꯑꯗꯨꯒꯁꯦ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕꯅꯤ. ꯃꯥꯏꯔꯦꯜꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯤ. ꯊꯣꯡꯉꯒ ꯆꯥꯎ. ꯊꯨꯝꯁꯨ ꯌꯥꯝꯅ ꯊꯨꯝꯕꯅꯤ. ꯇꯥꯊꯣꯏꯕ, ꯑꯗꯨꯗꯤ ꯑꯩꯈꯣই ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ. ꯏꯪꯉꯦꯂꯩꯒ ꯂꯩꯁꯅꯥꯒꯗꯨ ꯆꯪꯂꯛꯂꯤ. ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯆꯥꯎꯕꯤꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ. ꯍꯩꯃꯥ, ꯏꯪꯉꯦꯂꯩ, ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ? ꯏꯅꯝꯃ, ꯏꯅꯦ ꯊꯔꯣꯗꯒꯤ ꯃꯨꯀꯥ ꯐꯤꯁꯦ ꯂꯧꯔꯨꯕ. ꯑꯣ, ꯍꯟꯗꯛꯀꯤ ꯏꯅꯦ ꯊꯔꯣꯒꯤ ꯃꯨꯀꯥ ꯐꯤꯒꯤ ꯃꯔꯨꯞꯇꯣ ꯅꯕꯥꯅꯤꯁꯨ ꯌꯥꯎꯔꯤꯔꯣ? ꯑꯧ ꯏꯅꯝꯃ. ꯐꯩ ꯐꯩ, ꯅꯕꯨꯡ ꯅꯧꯄꯥ ꯑꯃ ꯂꯩꯇꯕꯅꯤꯅ ꯈꯔ ꯈꯔ ꯂꯥꯡꯁꯤꯜꯂꯨ. ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯕꯗꯅꯦ ꯀꯅꯥꯅ ꯊꯧꯒꯥꯏ ꯌꯥꯕꯤꯅꯤ? ꯆꯥꯎꯕꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯂꯩꯁꯅꯥ ꯈꯨꯝꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯆꯦꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯃꯣꯟꯇꯃꯛ ꯇꯧꯏ. ꯏꯪꯉꯦꯂꯩꯅ, ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ. ꯏꯃꯥꯅ ꯍꯜꯂꯛꯇꯦꯅ ꯍꯥꯏꯔꯝꯕꯅꯤ. ꯍꯣ ꯍꯣ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ. ꯏꯪꯉꯦꯂꯩꯒ ꯂꯩꯁꯅꯥꯒꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯝꯃꯤ. ꯇꯣꯝꯕꯤꯅ, ꯍꯥꯏ, ꯅꯣꯏꯕꯨ ꯅꯨꯃꯤꯠꯁꯦ ꯇꯥꯁꯤꯜꯂꯛꯑꯕꯅꯤꯅꯦꯍꯦ. ꯅꯣꯏ ꯄꯥꯕꯁꯨ ꯉꯁꯥꯏꯅ ꯍꯜꯂꯛꯈ꯭ꯔꯕꯅꯤ. ꯅꯈꯣꯏ ꯑꯅꯤ ꯍꯪꯉꯝꯕꯅꯤ. ꯑꯩꯅ ꯃꯔꯨꯞꯀꯤ ꯐꯤ ꯂꯧꯕ ꯆꯠꯈꯤꯕꯅꯦꯅ ꯍꯥꯏꯈꯤꯕꯅꯤ. ꯍꯥꯏ, ꯑꯇꯣꯝꯕꯤ, ꯆꯠꯂꯣ. ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯇꯧꯔꯨꯔꯣ. ꯏꯃꯥꯅꯦ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ. ꯑꯝꯇ ꯊꯣꯛꯑꯒ ꯂꯧꯔꯨꯈꯤꯒꯦ. ꯏꯃꯥ, ꯏꯟꯁꯥꯡ ꯂꯩꯔꯨꯔꯅꯨꯋꯣ. ꯃꯥꯏꯔꯦꯜ ꯌꯧꯔꯛꯄꯅꯤ. ꯁꯤ ꯍꯦꯛꯇ ꯊꯣꯡꯉꯁꯤ. ꯊꯣꯏꯕ ꯂꯥꯛꯑꯝꯕ꯭ꯔꯅꯤ ꯅꯣꯏꯒꯤꯁꯤꯕꯣ? ꯑꯧ ꯏꯃꯥ, ꯍꯥꯏꯐꯦꯠ ꯂꯥꯛꯑꯝꯃꯤ. ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯃꯥꯏꯔꯦꯜꯁꯦ ꯃꯥꯅ ꯄꯤꯔꯝꯕꯅꯤ. ꯍꯥꯏ, ꯅꯄꯥ ꯇꯥꯅꯤ. ꯇꯨꯃꯤꯟ ꯂꯩ. ꯐꯔꯦ ꯐꯔꯦ, ꯐꯤꯁꯨ ꯂꯣꯏꯔꯕꯅꯤ. ꯁꯤ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯔꯁꯤ. ꯑꯗꯨꯒꯅꯦ ꯉꯟꯅ ꯄꯣꯊꯥꯔꯁꯤ ꯉꯁꯤꯗꯤ. ꯅꯊꯧꯁꯤꯡꯗꯣ ꯁꯠ ꯁꯠ ꯇꯧꯅꯔꯨꯔꯣ. ꯆꯠꯂꯣ. ꯂꯩꯁꯅꯥ, ꯂꯥꯛꯑꯣ. ꯏꯆꯦꯒ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ.
Nang lai thamai thamba loiraga changoko. Hoi iche. Ngasidi iche se chak thongiga haireiko. Manjana piramba mairil se phajana thongaga chatharage na khanba malida. Masidi ba baba tarabadi chai chajadi. O yare yare nabani onsin adana wari tawdana leiranu. Asumna numidangi matamni. Inge leina tawduna ngasidi chak adu su thongre. Loirabada chak adu chananaba haiduna imungi mising sunanaba kauraklami. Chakhum mamang adu da koina phamduna chak adu su chari. Kanasu wa amata ngangnade. Ngai haki matungda keso wa nganglaktuna. Hai. Ngasai sakhi laambra. Laambani. Nakhoi na mana chana kari tawkraba. Kari su tawdi kaidaurage makhoi mapa. Ta chawna aingonda khara hairak. Ngasai sidagi thokraga ada kappa lawa tawrura male. Nupi ngaktana khulingba imungne haibado. Ai kaya pamde. Mapal thokna su uthorakanu. Ichalduna lakpada harau tokho. Makhoi mapa. Nachanaduna nachasingda kari hairami khangdabra. Haiba haidaba tokone. Aigi mathakta mina wa nganghalakanu. Sum nganglagadi namana cha nanam tatkani. Makhoi mapagi kari sunatabada khannaibase toomdrine ko. Adugumba tawgataba oirabadi. Atombi londuna nachapiba poksaramu yadro. Aigi icha ani asibu nangna poksadaba amagumna nganga. Mina thina aina numit thagumna yengjariba icha asida phauhamni hairamba. Mama aigi thamoina khangduna layu haibro. Hai. Nakhol kalakanu. Kapsilausinarakan. Laisnana. Babagi sidi imana kapagana kapsinaini haiba. Inina kapagana asengbani haiba. Hai. Nachina du khumakanu ne. Thakiba ising khuzai asina tharakani. Inge laina. Baba. Ima. Laisna. Tu oyari. Ima. Baba na hairise adumak tawbirase. Ini hoi lakpada phana nganglabasu aikhoi taragumsi. Chakse tarase makha tanaragumsi. Wahaisika hairamduna ingele hagatuna thokre laisna soduma matung inakre. Tombi machasingna chak ado mithi nungaina chakhidrabanina masu tanladuna chagumsing adu senglai. Mama machagi mawong adu dake so masu hojiktada nungairaktrabra khangde tumina hagatuna thokre. Iche babana ngangaga nangna adumna thauna hangadaba nate. Thauna laise ise. Laisna atopa mina hairambo oyo. Iche thauna laina makhoibu mayoknaba ngamgai. Adubu aibu hekpo piba ipamakna haibasidi iche khangba ngamde. Iche babagi thamoidi matam pumbada khalnaina chatle haibasimadi aikhoi khanglabani. Khangba kanba tabani. Imagi dama khalaga ibani thauna hanba yadi. Hai. Karigino na chinanaw pukning sontharibadi. Tabanigi damakta imali isidi. Asumna numidangi matam asi nungaitaba thaudokna mahut sinkri. Ayuki matamni. Tombi ingkhola duda insang napi singa dugi makhong somduna laibani. Inge laina. Ima. Kaida laige. Ima maningda laini he kari tawrage. Ima. Laisna ibani kaitheldagi langdo laururage. Hoi. Lauringaidane mathangi nani tokpigi sananabadusu lauruoko. Hoi ma. Ado ima. Sele madi aikhoi laisna ibani giga imagiga yausangi purit amamam leirake ko. Ho leiro. Asumna chak ising toknaraba matungda machin manaw anidu kaithelda chatkre. Kaithelgi mafam ase aduma mi chinba yaya lauba haibadu oi. Laisna sum machegi matung inaduna lakpani adubu khanghaude. Masama upaba nupa amana khangtheng jilakpa aduda sauna. He! Kaino? Lambisida chumna chatakai thengjila isiba? Kaino ne? Thengjinbana nangna thengjilaga. Kari? Pakhangwiraga nachina digamna thidu kaigino. Nangi samu mukchawba pambomsina thomjila inatra. Tompokna. Isis. Kayada ngamido yengone. Laisabi oiraga machinse kayam thirinu. Saji mukpikpa nangna nungsa aingonda humjala adi tudaba. Ingele onthorokpada manawna nupa amaga khatnaduna leibaduda ingele prap changlaktuna. Kaidaurage laisna. Iche, sinupasina aingonda thomjila iba. Yarese, soiboiramani, chalasilao. Noi jesina khara bhap tana oi. Nangdi lori he, angawbira khangde. Kari?
ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯤꯜꯂꯤ꯫ ꯌꯥꯔꯦꯃꯤ ꯂꯥꯛꯑꯣ ꯅꯪꯁꯤꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯪꯉꯦꯜꯂꯩꯅ ꯂꯩꯁꯅꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯊꯋꯥꯟꯅ ꯃꯆꯦꯁꯤꯅ ꯈꯔ ꯋꯥꯈꯜ ꯇꯥꯕ ꯃꯥꯟꯗ꯭ꯔꯥ? ꯇꯣꯝꯄꯣꯛꯅ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ꯫ ꯅꯨꯡꯉꯥꯏꯅꯤ ꯅꯪ꯫ ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯤ ꯏꯕꯥꯅꯤ꯫ ꯏꯆꯦꯒꯤ ꯆꯥꯛꯀꯧꯕꯒꯤ ꯉꯥ ꯂꯩꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯕ ꯊꯥ 9ꯒꯤ ꯆꯥꯛꯀꯧꯕꯒꯤ? ꯍꯣꯏꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯄꯣꯛ ꯁꯪꯒꯣꯜ ꯑꯗꯨꯗ ꯀꯟꯅ ꯆꯔꯨꯗꯨ ꯀꯛꯂꯤ꯫ ꯁꯨꯝ ꯀꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯉꯔꯥꯡ ꯂꯩꯁꯅꯥꯒ ꯊꯦꯡꯅꯈꯤꯕ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯊꯟꯇ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯊꯣꯏꯕ ꯉꯥꯌꯣꯛ ꯐꯥꯝꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯆꯔꯨꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧ ꯃꯣꯟꯗ꯭ꯔꯪ ꯑꯃꯨꯛ ꯁꯥꯟꯅꯕ ꯃꯑꯣꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯇꯣꯝꯄꯣꯛ ꯀꯧꯕꯁꯨ ꯇꯥꯗꯕꯗꯨꯗ ꯃꯁꯥꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯝꯗꯨꯅ ꯍꯩ ꯇꯣꯝꯄꯣꯛ꯫ ꯇꯣꯝꯄꯣꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯅꯥꯅꯣ ꯃꯪꯂꯥꯟ ꯊꯨꯒꯥꯏꯔꯤꯁꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯔꯨ ꯃꯄꯨꯟ ꯑꯗꯨ ꯂꯪꯊꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯗ ꯅꯪ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯌꯣꯛ ꯐꯥꯝꯗ ꯆꯠꯇ꯭ꯔꯤꯉꯩꯗꯒꯤ ꯀꯛꯍꯧꯕ ꯆꯔꯨ ꯃꯄꯨꯟ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯔꯝꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯅ ꯁꯤꯗꯩꯁꯤꯗ ꯃꯣꯟꯗ꯭ꯔꯪ ꯂꯥꯏ ꯆꯨꯔꯕ ꯅꯪꯕꯣ? ꯊꯋꯥꯟꯅ ꯇꯥꯆꯧ ꯆꯨꯔꯕꯅꯤ ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯇꯣ ꯉꯔꯥꯡ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯥꯏꯔꯦꯝꯕꯤ ꯏꯁꯧ ꯂꯥꯡꯕꯤ ꯑꯃ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯑꯗꯨꯗꯒꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯕꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯍꯧꯒꯠꯂꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯊꯋꯥꯟ ꯅꯕꯥꯅꯤ ꯇꯧꯔꯒ ꯉꯥꯗꯣ ꯑꯝꯇ ꯁꯦꯝꯊꯣꯛꯎꯔꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯆꯦ ꯌꯥꯏꯗꯣ ꯂꯥꯛꯑꯅꯤ꯫ ꯏꯃꯥ ꯄꯥꯕ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯈꯤꯇꯗ ꯋꯥ ꯉꯥꯡꯅꯍꯟꯒꯨꯝꯁꯤ꯫ ꯍꯣꯏꯗ ꯇꯥꯆꯧ ꯑꯩꯁꯨ ꯑꯉꯥꯡꯅꯗꯤ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯏꯌꯦꯕ꯫ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯗꯅꯤ ꯑꯩꯅ ꯋꯥꯈꯜꯁꯦ ꯈꯪꯃꯥꯡ ꯃꯥꯡꯉꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥꯡꯅꯔꯤꯉꯩ ꯀꯣꯟꯊꯣꯡꯗꯒꯤ ꯊꯥꯖꯅ ꯇꯥꯆꯧ ꯑꯇꯣꯝꯕ ꯑꯩ ꯂꯥꯛꯑꯦ꯫ ꯍꯩ ꯑꯇꯣꯝꯕ ꯅꯆꯦ ꯌꯥꯏ ꯂꯥꯛꯏꯅꯦꯍꯦ꯫ ꯄꯣꯠꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯔꯨꯆꯣ ꯋꯥꯔꯝꯃꯅꯤ ꯃꯁꯥꯁꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯦ꯫ ꯊꯣꯏꯕꯅ ꯊꯥꯖ ꯇꯥꯆꯧꯗꯤ ꯀꯩꯝꯇꯁꯨ ꯈꯪꯗꯦ ꯍꯤꯔꯝꯁꯤꯗ ꯏꯃꯥꯅ ꯇꯥꯛꯄꯤꯔꯝꯕ ꯈꯔꯗꯨꯗꯪ ꯏꯆꯜꯒꯤ ꯁꯣꯏꯗꯅꯕ ꯍꯥꯏꯗꯅ ꯇꯥꯆꯧꯅ ꯇꯧꯔꯕꯅꯤ꯫ ꯇꯥꯆꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥ ꯄꯥꯕ ꯂꯩꯇ꯭ꯔꯕꯁꯨ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯇꯥꯆꯧꯒꯤ ꯅꯆꯜ ꯑꯣꯏꯅ ꯐꯪꯖꯕꯁꯤꯅ ꯍꯦꯟꯅ ꯃꯍꯩ ꯐꯪꯂꯤ꯫ ꯑꯗꯣ ꯇꯥꯆꯧ ꯅꯪꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ꯫ ꯏꯅꯝꯃ ꯂꯥꯛꯑꯗꯤ ꯈꯔꯁꯨ ꯐꯔꯅꯤ꯫ ꯅꯨꯄꯥ ꯉꯥꯛꯇ ꯄꯥꯟꯕ ꯌꯨꯝꯁꯦ ꯌꯨꯝꯕꯥꯟ ꯐꯖꯗꯦ꯫ ꯑꯗꯨꯅ ꯐꯖꯅꯕ ꯏꯅꯝꯃ ꯊꯤꯔꯁꯤ꯫ ꯍꯣꯏꯗ ꯍꯣꯏꯗ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ ꯄꯨꯔꯛꯑꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯈꯔꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯝꯕꯤꯒꯤ ꯌꯨꯝꯗ ꯑꯆꯧꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯈꯤꯅ ꯇꯥꯆꯧ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯇꯥꯆꯧꯒꯤꯗꯒꯤ ꯌꯨꯝꯐꯝꯁꯦ ꯈꯔ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ꯫ ꯄꯤꯕꯥ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯅꯤꯡꯉꯣꯜ ꯉꯥꯛꯇꯅꯤ꯫ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯒ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯂꯩꯕ ꯌꯥꯅꯅꯕ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯀꯩ ꯑꯃ ꯊꯝꯃꯨ꯫ ꯂꯩꯁꯅꯥꯅ ꯏꯅꯦꯗꯤ ꯍꯜꯂꯛꯑꯕ? ꯀꯔꯤꯒꯤꯅꯣ ꯅꯤꯡꯉꯣꯜ ꯌꯨꯝꯐꯝ ꯇꯥꯜꯂꯤꯕꯗꯤ? ꯂꯩꯔꯤꯕ ꯂꯧꯔꯤ ꯌꯨꯝꯐꯝ ꯑꯁꯦ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ? ꯏꯅꯦꯒꯤ ꯑꯅꯤ ꯈꯧꯕꯤꯗꯨꯗ ꯍꯣꯅꯦ ꯃꯥꯡꯍꯟꯅꯤꯡꯉꯒ ꯃꯥꯡꯍꯟꯒꯅꯤ꯫ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯟ ꯑꯉꯥꯡ ꯉꯥꯈꯥ ꯅꯪꯅ ꯉꯥꯡꯉꯒ ꯑꯩꯅ ꯍꯦꯛꯇ ꯂꯧꯒꯗꯕ ꯅꯠꯇꯦ꯫ ꯍꯣ ꯑꯩꯈꯣꯏꯁꯨꯅꯦ ꯏꯄꯥꯒꯤ ꯃꯔꯟ ꯑꯗꯨꯅ ꯃꯆꯥ ꯑꯩꯈꯣꯏꯒꯤꯁꯨ ꯍꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯆꯤꯟꯁꯦ ꯈꯨꯝꯃꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯃꯈꯩ꯫ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯅꯤ ꯅꯪ꯫ ꯍꯣ ꯌꯨꯝꯒ ꯄꯥꯟꯖꯔꯔꯣꯏꯌꯦ꯫ ꯄꯥꯜꯂꯁꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯕ ꯆꯪ ꯆꯪ लाउꯕ नुपा अमा थीरनी नत्रदी अखोई युम पानख्रगा इनेगी नुमित लैदौना अवोन अवोन चादुना पाबदा पाव पंक्तबदा तमसिलगा लौरी युमफम असे पुंगनमक मांग ताकनी सखीना ताचाओ नचानुपीना असुमना हाइरगा ताचाउना केमता हाइरिसिबु कैगिनो ऐसे ताचाउगी नरेम खाकी नचल नतब्रो ओ फतबा थपक तौगे हाइरकपददिने इचा हाइबा लैते इचल हाइबा लैते इफमददी चप माने अगांगसिना गांगिसे खितंगदी चुम अदुननी हाय लैसना नंगसुने नबुंग नपा याउदे हाइदना वारक पिनबा लैतबगी वांगांग अदु तौरकन आई मीगी ममांगदे इकाइजे इंगे लैना बाबा ngasi फावबदा इचिल इनाउना पाबगी करी मिंचा सोकननबा तौख्रगे फना फत्रबसु इचुम चुमना अखोइना अरानबा अदुमक तारबनी हाइरुरगा नबुंग नपा लैते हाइबा वाहैसिका पाबना अदुमना हाइरदि खुलेकागी मीसिंगसिना इचिल इनाउदा करम्बा मियेंग यिनबिरमगदौरिबन अदुमना हाइगदबा खंगदबा ओइरदि पिकलिङैदा इचिल इनाउसे हाथोकपिरमबा याद्रो करिगी हिंगनबिरमिनो
ꯍꯣ ꯇꯧꯍꯧꯔꯣ ꯅꯃꯥ ꯅꯆꯥꯒꯤ ꯂꯤꯂꯥꯗꯣ ꯑꯗꯨꯃꯛꯅꯅꯤ ꯇꯥꯆꯧꯅ ꯅꯨꯄꯤ ꯊꯤꯌꯣ ꯌꯥꯈꯤꯗꯕꯗꯣ ꯍꯣ ꯊꯤꯍꯜꯂꯣ ꯍꯧꯖꯤꯛꯁꯨ ꯅꯣꯏ ꯃꯌꯥꯝꯅ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇ ꯊꯤꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯏꯅꯝꯃꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯁꯈꯤ ꯁꯥꯎꯅ ꯐꯦꯠ ꯂꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯦꯁꯣꯁꯨ ꯊꯣꯛꯈ꯭ꯔꯦ ꯏꯉꯦꯂꯩꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯊꯤꯔꯒ ꯂꯣꯏꯁꯤꯟꯈꯤꯒꯗꯧꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯉꯝꯅꯅꯕ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯅꯈꯣꯏ ꯄꯤꯛꯂꯤꯉꯩꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯏꯃꯥꯅ ꯂꯥꯟꯊꯦꯡꯅꯔꯛꯂꯤꯕ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯏꯃꯥꯒꯨꯝꯅ ꯅꯈꯣꯏꯁꯨ ꯊꯧꯅꯥ ꯂꯩ ꯂꯥꯛꯑꯣ ꯏꯃꯥ ꯆꯥ ꯂꯣꯟꯕꯤꯔꯛꯀꯦ ꯐꯤꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ ꯍꯌꯦꯡꯗꯤ ꯅꯃꯥꯕꯣꯛ ꯃꯨꯈꯤ ꯂꯥꯛꯀꯅꯤ ꯅꯊꯧ ꯇꯧꯔꯨꯔꯣ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯁꯨ ꯆꯪꯈ꯭ꯔꯦ ꯏꯆꯦ ꯂꯥꯛꯑꯣ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯠꯁꯦꯝꯅꯗꯨꯅ ꯊꯕꯛ ꯁꯨꯁꯦ ꯕꯥꯕꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯑꯕꯁꯨ ꯄꯨꯝꯅꯃꯛ ꯉꯝꯅꯅꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛ ꯑꯗꯨꯗꯅꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ ꯏꯉꯦꯂꯩ ꯐꯤ ꯑꯗꯨ ꯀꯟꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯂꯩꯁꯅꯥꯅ ꯏꯆꯦ ꯑꯩ ꯀꯩꯗꯧꯔꯛꯎꯒꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯅꯪꯅꯦ ꯂꯪꯍꯟꯁꯦ ꯄꯥꯔꯒ ꯁꯨꯅꯥꯁꯤꯡꯁꯦ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯨꯈꯤꯁꯨ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯃꯈꯨꯠꯇꯁꯨ ꯀꯩꯅꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯄꯥꯏꯔꯝꯃꯤ ꯏꯆꯦ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯏꯃꯥꯕꯣꯛ ꯃꯨꯈꯤꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯦꯗꯣ ꯍꯥꯏ ꯏꯉꯦꯂꯩ ꯂꯩꯁꯅꯥ ꯅꯈꯣꯏꯕꯨ ꯐꯤꯗꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯏꯃꯥꯕꯣꯛ ꯂꯣꯏꯒꯗꯧꯔꯦ ꯑꯀꯛ ꯊꯣꯡꯁꯦ ꯍꯥꯞꯄꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯐꯔꯦ ꯅꯃꯥꯗꯤ ꯏꯃꯥꯗꯣ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤꯌꯦ ꯀꯧꯊꯣꯔꯛꯀꯦ ꯏꯃꯥꯕꯣꯛ ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯂꯩꯁꯅꯥ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯍꯣ ꯏꯃꯥꯕꯣꯛ ꯂꯥꯛꯑꯦ ꯑꯝꯇ ꯊꯣꯔꯛꯑꯣ ꯇꯣꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯍꯩꯃꯥ ꯏꯆꯦ ꯅꯪ ꯂꯥꯛꯑꯕꯣꯏꯔꯦ ꯑꯀꯛ ꯊꯣꯡ ꯃꯄꯥꯗꯤ ꯌꯧꯔꯕꯅꯤ ꯑꯁꯤ ꯑꯗꯨꯝ ꯄꯨꯈꯤꯕ ꯌꯥꯔꯕꯅꯤ ꯏꯆꯦ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯂꯣꯏꯔꯦ ꯂꯥꯛꯇꯕꯁꯨ ꯀꯨꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯊꯣꯛꯑꯒ ꯏꯆꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯁꯦ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯍꯣꯔꯦꯟ ꯊꯣꯡꯉꯒ ꯆꯥꯎ ꯁꯤꯅꯅꯦ ꯆꯥꯛꯍꯥꯎ ꯇꯟꯅꯤ ꯑꯉꯥꯡꯉꯩꯒꯤꯅꯦ ꯍꯥꯏꯗꯅ ꯄꯨꯕꯤꯔꯛꯄꯅꯤ ꯏꯆꯦ ꯆꯥ ꯂꯣꯜꯂꯛꯀꯦ ꯐꯝꯃꯝꯃꯨꯀꯣ ꯏꯃꯥ ꯑꯩ ꯂꯣꯜꯂꯨꯔꯒꯦ ꯏꯃꯥꯕꯣꯛꯀ ꯋꯥꯔꯤ ꯁꯥꯔꯝꯃꯨ ꯏꯆꯦ ꯌꯥꯔꯗ꯭ꯔꯥ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯍꯣꯏ ꯌꯥꯔꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯁꯅꯥꯁꯨ ꯃꯈꯨꯠꯇ ꯆꯥ ꯑꯃꯗꯤ ꯕꯣꯔꯥ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯨꯈꯤꯅ ꯍꯩꯃꯥ ꯂꯩꯁꯅꯥ ꯅꯪꯗꯤ ꯕꯣꯔꯥꯒꯁꯨ ꯍꯧꯔꯤꯕꯣꯏꯔꯦ ꯑꯧ ꯏꯃꯥꯕꯣꯛ ꯈꯥꯃꯦꯟꯁꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯄꯥꯟꯕꯅꯤ ꯑꯗꯨꯗ ꯏꯃꯥꯕꯣꯛ ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯍꯣ ꯐꯔꯦ ꯍꯦꯛ ꯆꯥꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯂꯩꯁꯅꯥ ꯅꯪꯒꯤ ꯆꯥꯁꯤꯕꯨ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯀꯣꯟꯊꯣꯡꯗꯅꯦ ꯅꯕꯨꯡ ꯂꯩꯍꯧꯕꯅꯤ ꯃꯥꯒꯤ ꯆꯥ ꯑꯃꯇ ꯄꯤꯕꯤꯔꯨꯆꯣ ꯆꯪꯉꯛꯑꯣꯗꯤ ꯌꯥꯗ꯭ꯔꯦ ꯃꯥꯗꯣ ꯍꯣꯏ ꯏꯃꯥꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯏꯆꯦ ꯀꯅꯥꯅꯣ ꯅꯨꯄꯥꯗꯨꯕꯣ ꯍꯣ ꯑꯩꯒꯤ ꯍꯦꯛ ꯏꯅꯥꯎꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯏꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯥꯒ ꯃꯌꯥꯝꯕꯗꯨꯒ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯊꯥꯖꯕꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯗꯅ ꯃꯌꯥꯝꯕ ꯑꯍꯜꯗꯨꯗꯤ ꯄꯥꯟꯗ꯭ꯔꯤ ꯊꯥꯖ ꯄꯜꯂꯛꯄꯗꯨꯗ ꯏꯉꯦꯂꯩ ꯍꯥꯏꯐꯦꯠ ꯆꯤꯡꯅꯩ ꯂꯩꯁꯅꯥ ꯀꯣꯟꯊꯣꯡꯗ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯂꯥꯞꯇꯛꯅ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕꯗꯨ ꯁꯛꯇꯝ ꯎꯗ꯭ꯔꯒꯁꯨ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡꯂꯦꯝꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯥ ꯁꯕꯥꯟ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅꯤ ꯇꯞꯅ ꯆꯪꯗꯨꯅ ꯏꯕꯨꯡ ꯆꯥꯁꯦ ꯍꯥꯏꯕ ꯅꯪꯗꯦ ꯇꯣꯝꯄꯣꯛꯅ ꯐꯠ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨꯗ ꯂꯩꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯥ ꯌꯥꯎꯕ ꯀꯣꯟ ꯑꯗꯨ ꯊꯥꯗꯩ ꯅꯪ ꯑꯣꯏꯔꯦ ꯃꯅꯤꯡꯗꯒꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯐꯖꯔꯝꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯍꯩꯀ꯭ꯔꯨꯗꯧꯅ ꯆꯥꯎꯕꯤ ꯃꯁꯥꯗꯤ ꯌꯦꯡꯗꯅ ꯃꯤꯒꯁꯨ ꯁꯤꯗꯔꯤ ꯅꯪ ꯀꯅꯥꯅ ꯊꯣꯔꯛꯑꯣ ꯍꯥꯏꯒꯦ ꯍꯣ ꯑꯩꯁꯨꯅꯦ ꯌꯥꯝꯅ ꯊꯣꯛꯅꯤꯡꯗꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯆꯥ ꯄꯤꯌꯣꯅ ꯊꯣꯛꯂꯛꯄꯅꯤ ꯆꯪꯉꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯇꯧꯅ ꯆꯪꯈ꯭ꯔꯦ ꯃꯥꯏ ꯑꯁꯤꯒꯤ ꯁꯣꯅꯣ ꯆꯨꯕ ꯃꯑꯣꯡꯁꯤꯗꯅꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯤ ꯂꯩꯁꯅꯥ ꯐꯦꯠ ꯂꯥꯎꯅ ꯆꯪꯉꯤ ꯍꯥꯏ ꯑꯇꯣꯝꯕꯤꯌꯥ ꯀꯩꯗꯧꯔꯦ ꯆꯥ ꯄꯤꯔꯝꯗꯅ ꯆꯪꯉꯛꯑꯕꯣ ꯀꯣꯟꯁꯨ ꯀꯩꯁꯨ ꯄꯨꯂꯞ ꯄꯨꯁꯤꯜꯂꯛꯑꯕꯣ ꯏꯃꯥ ꯊꯛꯅꯤꯡꯗꯦ ꯑꯗꯨꯒꯤ ꯄꯨꯁꯤꯜꯂꯛꯑꯕ ꯐꯔꯦ ꯑꯩꯈꯣꯏ ꯊꯛꯇꯣꯛꯑꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ
ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯃꯍꯩ ꯐꯥꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯔꯦ꯫ ꯏꯉꯦ ꯂꯩꯅ ꯂꯩꯁꯅꯥ, ꯏꯆꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ ꯏꯆꯦ? ꯏꯃꯥꯕꯣꯛ ꯃꯨꯈꯤꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯤ, ꯅꯣꯏ ꯗꯥ ꯊꯣꯏꯕ ꯍꯣꯏꯒꯤ ꯃꯃꯥꯕꯣꯛ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯦ, ꯏꯆꯦꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯉꯁꯥꯏ ꯏꯃꯥꯕꯣꯛꯅ ꯊꯥꯖ ꯄꯜꯂꯛꯄꯗꯣ ꯑꯗꯨꯗ ꯈꯪꯕꯅꯤ꯫ ꯏꯆꯦ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯗꯥ ꯊꯣꯏꯕꯗ ꯍꯪꯁꯤꯔꯥ? ꯑꯩꯁꯨ ꯈꯜꯂꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯗꯨꯗꯅꯤ ꯁꯈꯤ ꯑꯃꯨꯛꯁꯨ ꯂꯥꯛꯇꯨꯅ ꯈꯠꯅꯔꯤ꯫ ꯇꯥꯆꯧ, ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯄꯤꯕꯤꯌꯣꯕ꯫ ꯇꯌꯥꯏ, ꯀꯩꯒꯤꯅꯣ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ? ꯁꯈꯤ, ꯅꯪ ꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯨ ꯅꯠꯇꯦ, ꯅꯤꯡꯉꯣꯜ ꯌꯨꯝꯐꯝꯗ ꯍꯥꯏꯔꯤꯁꯦ ꯌꯣꯟꯊꯣꯛꯇꯨꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯇꯥꯆꯧꯅ ꯃꯗꯨꯗ ꯈꯟꯕꯤꯌꯣ ꯍꯥꯏꯗꯦ, ꯑꯩꯒꯤꯁꯨ ꯇꯉꯥꯏꯐꯗꯕ ꯑꯣꯏꯕꯒꯤꯅꯤ꯫ ꯍꯩ, ꯌꯨꯝꯕꯥꯟ ꯅꯥꯇꯩ ꯆꯥꯗꯗꯨꯅ ꯂꯩꯔꯤꯕꯗꯣ ꯌꯣꯟꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ꯫ ꯑꯩꯅꯅꯦ ꯁꯤꯔ ꯐꯥꯎꯕꯗ ꯏꯪꯈꯣꯜ ꯁꯔꯨꯛ ꯄꯤꯔꯣꯏ꯫ ꯐꯩ, ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ꯫ ꯅꯨꯄꯤ ꯊꯤꯔꯗꯤ ꯅꯆꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦ꯫ ꯍꯩ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯌꯨꯝꯕꯥꯟ ꯅꯥꯇꯩ ꯆꯥꯅꯅꯕ ꯇꯧ꯫ ꯈꯤꯇꯪ ꯑꯋꯥꯕ ꯂꯥꯛꯄꯗ ꯃꯇꯦꯡ ꯍꯥꯏꯔꯛꯎ, ꯍꯔꯥꯎ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯇꯥꯆꯧꯅ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨ ꯌꯥꯝꯅ ꯀꯜꯂꯤꯗꯨꯕꯨ ꯍꯌꯦꯡ ꯅꯤꯡꯉꯣꯜ ꯃꯋꯥ ꯂꯥꯛꯑꯒ ꯃꯥꯏꯅ ꯂꯧꯈꯤꯅꯕ? ꯍꯣ, ꯅꯤꯡꯉꯣꯜ ꯃꯋꯥꯗꯣ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ꯫ ꯋꯥꯈꯜ ꯇꯥꯗꯕ ꯅꯈꯣꯏꯅ ꯅꯤꯡꯉꯣꯜ ꯄꯤꯕ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯁꯈꯤ ꯁꯥꯎꯅ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯃꯈꯣꯏ ꯃꯕꯥ, ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯌꯥꯏꯃꯒ ꯇꯥꯟꯅꯔꯒ ꯀꯣꯛꯄꯤꯈꯤꯕ ꯌꯥꯗ꯭ꯔꯣ? ꯍꯩ, ꯌꯥꯗ ꯇꯧꯔꯤꯅꯤ꯫ ꯀꯣꯛꯄꯤꯔꯨꯕꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯇꯣꯏꯅꯤ꯫ ꯈꯣꯃꯩꯅ ꯇꯥꯆꯧ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯣꯏ, ꯆꯠꯂꯣ꯫ ꯑꯗꯣ ꯇꯥꯆꯧ, ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯗꯤ ꯂꯩ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯅꯤꯡꯂꯤꯕꯕꯣ? ꯍꯥꯏꯔꯝꯃꯨ꯫ ꯇꯥꯆꯧꯒꯤꯗꯤ ꯅꯤꯡꯉꯣꯜ ꯉꯥꯛꯇꯅꯤ꯫ ꯁꯈꯤꯒꯤ ꯅꯤꯡꯉꯣꯜ ꯁꯔꯨꯛ ꯄꯤꯕꯁꯤꯗ ꯇꯥꯆꯧꯒꯤꯅ ꯈꯔ ꯌꯥꯝꯅ ꯄꯤꯊꯣꯛꯄꯤꯔꯛꯎ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯄꯤꯕ ꯑꯅꯤꯅꯤ, ꯈꯨꯕꯥꯛꯃꯨꯛꯇ ꯆꯥꯎꯕꯗꯨꯅꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯗꯨꯗꯤ ꯑꯩ ꯈꯪꯗꯦ꯫ ꯅꯪꯒꯤ ꯅꯆꯟꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯄꯤꯈ꯭ꯔꯣ꯫ ꯑꯩꯅ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯅ ꯍꯌꯦꯡ ꯃꯆꯥ ꯃꯁꯨ ꯌꯥꯎꯔꯛꯀꯅꯤ, ꯑꯗꯨꯅ ꯃꯣꯏꯒꯤ ꯊꯅꯝꯗꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯄꯥꯛꯄ ꯌꯥꯝꯅ ꯄꯥꯝꯃꯒꯅ ꯃꯅꯤꯡꯒꯤ ꯅꯪꯒ ꯊꯪꯅꯔꯤꯕ ꯏꯅꯦ ꯁꯨꯀꯣꯒꯤ ꯃꯆꯦꯠ ꯑꯃ ꯌꯣꯟꯅꯤ ꯍꯥꯏꯕꯅꯤ, ꯑꯗꯨ ꯍꯦꯛꯇ ꯂꯧ꯫ ꯌꯥꯔꯦ ꯇꯥꯆꯧ, ꯐꯧꯍꯥꯝ ꯃꯌꯥꯝ ꯑꯃ ꯄꯣꯛꯁꯤꯜꯂꯒ ꯋꯥꯖꯥꯎ ꯉꯥꯡꯒꯅꯨ꯫ ꯑꯣ, ꯐꯧꯍꯥꯝ ꯑꯣꯏꯔꯕꯁꯨꯅꯦ, ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ ꯑꯩꯅ꯫ ꯅꯈꯣꯏꯁꯤꯡꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡꯁꯦ ꯇꯨꯍꯠꯄꯒꯤ ꯊꯕꯛꯁꯦ ꯍꯥꯟꯅꯗꯤ ꯈꯪꯉꯝꯗꯦ, ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ꯫ ꯆꯠꯂꯣ ꯌꯦꯡꯉꯨ꯫ ꯄꯤꯕꯥ ꯄꯣꯛꯄ ꯅꯈꯣꯏꯗꯒꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯑꯩꯅ ꯀꯔꯤꯁꯨ ꯇꯥꯅ ꯂꯩꯇꯦꯀꯣ꯫ ꯂꯩꯁꯅꯥꯅ ꯉꯁꯤꯗꯤ ꯄꯥꯕꯁꯦ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯃꯒꯨꯜꯁꯦ ꯈꯪꯉ ꯃꯥꯜꯂꯦ꯫ ꯄꯥꯕꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯅꯦꯇꯣꯟ ꯍꯣꯏꯅ ꯃꯇꯝ ꯈꯔ ꯄꯥꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯍꯣꯡꯍꯜꯂꯨꯕꯅꯤ꯫ ꯉꯁꯤꯗꯤ ꯄꯥꯕꯁꯨ ꯋꯥꯈꯜ ꯇꯥꯔꯦ꯫ ꯇꯣꯝꯕꯤꯅ ꯏꯆꯥꯁꯥ, ꯉꯁꯤꯗꯤ ꯅꯣꯏ ꯄꯥꯕꯁꯦ ꯋꯥꯈꯜ ꯇꯥꯔꯦꯅꯦꯍꯦ꯫ ꯏꯃꯥ ꯄꯦꯜꯂꯦ, ꯊꯃꯣꯏ ꯑꯁꯤꯅ ꯄꯦꯜꯂꯦ꯫ ꯍꯥꯏ, ꯇꯣꯝꯕꯤ, ꯏꯉꯦꯂꯩ, ꯂꯩꯁꯅꯥ, ꯄꯥꯕꯁꯦ ꯃꯇꯝ ꯈꯔ ꯃꯤꯠ ꯎꯏꯁꯤꯜꯂꯨꯔꯦ꯫ ꯅꯤꯡꯉꯣꯜ ꯄꯤꯕ ꯍꯥꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯁꯤꯅ ꯂꯥꯡꯒꯣꯜꯈꯤꯗꯨꯅ ꯏꯆꯥꯁꯤꯡꯕꯨ ꯃꯇꯝ ꯈꯔ ꯄꯥꯕꯅ ꯃꯤꯔꯥꯏꯔꯣꯏ꯫ ꯄꯥꯕꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯄꯥꯕ, ꯅꯆꯥ ꯄꯥꯕꯗ ꯀꯩꯁꯨ ꯋꯥꯔꯧꯖꯗꯦ꯫ ꯅꯆꯥꯈꯣꯏꯕꯨ ꯍꯩꯅ ꯁꯤꯡꯅꯅꯕ ꯇꯥꯛꯄꯤꯕꯅꯤ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯃꯆꯥꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯨꯈꯤꯗꯣ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯋꯥꯔꯤ ꯑꯃ ꯁꯥꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ? ꯀꯦꯁꯣꯁꯨ ꯌꯥꯎꯔꯦ, ꯄꯨꯟꯅ ꯁꯥꯔꯁꯤ꯫ ꯍꯣ, ꯉꯔꯥꯡ ꯅꯆꯥꯁꯤꯡꯅ ꯑꯩ ꯊꯤꯟꯗꯣꯛꯄ ꯊꯣꯛꯄꯗꯣ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯎꯍꯧꯔꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯏꯉꯦꯂꯩꯁꯦ ꯑꯩꯈꯣꯏ ꯊꯣꯏꯕꯒ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯏꯃꯥꯕꯣꯛꯇꯤ ꯈꯪꯗꯕ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯉꯕꯅꯤꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯇꯥꯡ ꯃꯇꯝꯁꯨ ꯆꯥꯔꯦ, ꯂꯨꯍꯣꯡꯊꯣꯛꯄꯤꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯒꯅꯦ, ꯑꯩꯈꯣꯏ ꯊꯣꯏꯕꯒ ꯏꯉꯦꯂꯩꯒꯅ ꯑꯥꯗ ꯂꯩꯖꯔꯁꯅꯨ, ꯑꯗꯨꯒ ꯇꯣꯝꯄꯣꯛꯀ ꯂꯩꯁꯅꯥꯒꯅ ꯌꯨꯝꯁꯤꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯖꯔꯁꯅꯨ꯫ ꯃꯄꯨꯡ ꯐꯥꯕ ꯌꯨꯝꯕꯥꯜ ꯑꯃꯁꯨ ꯑꯣꯏꯔꯅꯤ꯫ ꯀꯦꯁꯣ, ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯏꯇꯩꯃ, ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦꯗ꯫ ꯏꯆꯥꯁꯤꯡꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ, ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯂꯣꯏꯅꯃꯛ ꯌꯥꯏ, ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯕꯗꯤ꯫ ꯍꯥꯏ, ꯃꯈꯣꯏꯇꯪꯅꯁꯨ ꯌꯥꯗꯦꯅꯦꯍꯦ꯫ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯅꯥꯎꯀꯣꯟꯕ ꯑꯗꯨꯁꯨ ꯃꯔꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥ ꯑꯅꯤꯅꯗꯤ ꯅꯈꯣꯏꯕꯨ
ꯃꯃꯥ ꯃꯄꯥ ꯁꯛꯅ ꯂꯣꯏꯅꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯍꯩꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯜꯁꯤꯡ ꯌꯥꯅꯗꯨꯅ ꯏꯪꯉꯦꯜꯂꯩꯒ ꯊꯣꯏꯕꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯊꯪ ꯇꯧꯗꯨꯅ ꯂꯩꯁꯅꯥꯒ ꯇꯣꯝꯄꯣꯛꯀꯁꯨ ꯅꯨꯡꯁꯤꯅꯍꯧꯗ ꯑꯗꯨꯃꯛ ꯑꯍꯜꯁꯤꯡꯒꯤ ꯌꯥꯊꯪꯗꯒꯤ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯀꯦꯁꯣꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯌꯥꯝ ꯃꯆꯥ ꯂꯥꯛꯂꯕꯗ ꯅꯨꯡꯉꯥꯏꯕ, ꯏꯪꯅ ꯆꯤꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈꯤꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫